Manipur University के NSS Unit 1, 2 अमसुंग 3 ना University ASIGI Department of Anthropology का खुत्समनादुना Department ASIGI Conference Hall दा My Bharat Portal की Outreach Program अमा पांगथोखरे University ASIGI Faculty Members सिंग अमदे University ASIGI तोंगान ब Department सिंगी NSS Volunteers सिंग ना सरुक याखिबा थौरमदुदा NSS Unit 3 की Program Officer Dr. Huidrom Suras na hai My Bharat Portal asi Prime Minister Narendra Modi ki medeng makhada haudokhibane masi Viksit Bharat 2047 gi damak yamna maruoiba initiative amani haina mahangna pongdokhi thawramaduga mari lainana Department of Anthropology ki Professor Hobizam Bokendro Manipur University के NSS Shell की Program Coordinator Dr. L. Santos amadi NSS Unit 1 की Program Officer Dr. S. Sunil na tongan behiram kayata wangangduna mahairu singbu pukning thawatki Manipur University की School of Human and Environmental Sciences की Dean Professor Soibam Jibon Kumar hai Indiana Independent oiba chahi chama pharakpa matam kumjali singani nifu tareta leibak ase chaukhatpa leibak ama oihanaba Prime Minister Narendra Modi na mangliba manglana se mangfauna hanaba Viksit Bharat campaign ase changsin bane Viksit Bharat ke manglana se mangfauna na ba khonabada maru oiba stakeholder mari changi stakeholder sing adude leibak ase gi naha se lomi sing amade lairaba masung nupi singni stakeholder sing asina punna khonna minaraba matam adu khaktada leibak ase chaukhatpa ngamgadori bane masigi manungda khwaidagi chawba role ama lauribase leibak ase gi naha singni Viksit Bharat ke manglana se mangfauna duna leibak ase chaukhalakpada starasi su yawgadori bane starasina chaukhalakpa haibase Manipur University su chaukhalak Maramaduna manglana se mangfauna na bahonabada naha singna matau karamna coordinate tawgani loinana awareness pigani haibadu mayek sengna khangba changi leibak asida leiriba adopted village singda paktaknana awareness sandoktuna chaukhatba leibak amagi manglana se mangfauna na ba ikoi khudingmak isa isa gi thodang lomina si haina mahangna makha takhi Bringing prosperity Viksit Bharat ko hilak matunda we have a tremendous or pivotal role to play koi na yam chawba role ma koi lawga dakawe adugumba lawga doriba role sing don koi loina mak youth nina na koi na adugumba role du lawina si adugi role du lawina na genta what sorts of awareness is to be given to the youth sing the karamba awareness bigani aikoi miyam karmai tor be coordinate tawni adagi di aikoi na kungang sing de sataga ko adugumba village sing da koi adopted village sing si de sataga adopted village sing de awareness piraga piraba matungta when people are aware matungta we will be able to develop and finally we will be able to bring what you say or achieve the dream of the Honorable Prime Minister of India.